AP Pandegi matamda Manipur University da thokiba irang adumak Dhanamantri University da thurakloi hainingai leite haina University asigi mahairoi singna section wa thamlakle DM University gi regular Vice Chancellor Registrar amade mathau taba non-teaching staff sing atubada hapkadabani haiduna kuthang chara henbagi khongjang asisu makha tana chathare chara henbagi khongjang aduga mari lainana DM University gi e block da paumi singa unaba amada oinam keba kauba University asigi mahairoi amana hai ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯂꯦꯞꯇꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯒꯅꯤ ꯈꯣꯡꯖꯪ ꯑꯁꯤ ꯂꯦꯞꯅꯕ ꯉꯔꯥꯡ ꯃꯍꯩꯔꯣꯏ ꯈꯔ ꯐꯥꯄꯨꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯈꯣꯡꯖꯪ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯩꯔꯣꯏ ꯑꯃ ꯐꯥꯖꯤꯟꯈꯤꯕꯗ ꯃꯍꯩꯔꯣꯏ ꯆꯥꯝꯃ ꯊꯣꯔꯛꯀꯅꯤ ꯐꯤꯕꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯑꯣꯏꯔꯝꯕ AP ꯄꯥꯟꯗꯦꯒꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯃ ꯊꯣꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯍꯩꯔꯣꯏꯁꯤꯡꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯑꯩꯈꯣꯏ ꯈꯛꯇꯒꯤ ꯅꯠꯇꯦ ꯃꯁꯤꯗꯤ ꯇꯨꯡꯗ ꯍꯧꯔꯛꯀꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ University asida undergraduate tamriba mahairoi sing Manipur University da makha taba mahai tamba phangdrai masi pumnamak authority na thokan bangaktane mahairoi sing na haukiba tang mapandagi chara henbagi khongjang changsin ba haukraba matung University asigi regular vice chancellor khannaba amade non teaching gi staff hapnaba notice thorakpa laikrai matang asida haining bade University asigi regular registrar haptriba makai mahairoi singi khongjang haloi Hauzik Lairiba Registrar asi atubada sindokadabani hainasu oinam kebana makatana fongdoraki Hoi hanasu education minister han unajarure ba ko si senbagi se hoi akhoi tasengna wahi oina haba si pamje haitare wahi sidi hanjin hanjin mamang su em unajarure ba ko cm da su akhoi ready chalo kan da thingapadi akhoi unajaba dum yaujagre tawbudabu akhoi response si haidi mayam wangda positive response on pira kan thabak tok data di kari bukan ruduino university asi laibagi kana da chap manare ko akhoi di ward oina pam dai tare action oina upio akhoi action yengse action yenga tare akhoi compromise kem to ngam moi si matang sida akhoi na pami ba demand dabi asi phangji fawba kuthang chara henbagi thaba asi akhoi makha tana adumak chathagini phana athingba kamrum laktar ga su akhoi na pami ba taliba dabi se si phangji fawti akhoi changsin jagi gen akhoi na MU da su AP Pandegi matamda satra kaya ama osa kaya ama jela mayam than lei khokhiba mayam lei haiba se MU da tawkiba thogdok to adagi tadana Dhanamantri University asi da su tholoi haiba se si je akhoi hainingai kem leite moi soidan maki tholakini edu loina loina asi tholai ba afapata khuding mak authority ama di government na si pu si ki taksak punamak oina pugadam haiba phofam si thamsak